KUKI KHUTLAI PAIBA SINGNA ANGANG AHUM NUPI AHUM PUNNA MEEOI TARUK PHAJINKHIBA ADU TEKTA KAIDANA THADOKPIRAK HAIDUNA WANGKHEI HIGH SCHOOL GI RELIEF CAMP LEIBA ANGANG AHUMNA CHARA HENDUNA LEIRAMBA ASI THAMOI KAININGAI GI MASHAKNI HAINA RELIEF CAMP ASIGI CONVENOR BABBY SORAISAM PHONGDORAKLI KUKI KHUTLAI PAIBA SINGNA PHAJINKHIBA MICHAM TARUK ADU TEKTA KAIDANA THADOKPIRAK HAIBA DIMANDA ngasi RELIEF CAMP ASIDA LEIBA ANGAंग SINGNA CHANGSINKIBA KHONGJANG AMAGI MATAंगDA BABBY SORAISAMNA WAFAM ASI FOंगदोक्ꯂदुना TOMTV दा हाई ngasi asi angang singgi numitka mari lainana relief camp asida leiriba angang sing asi water park amada sanahanaba pubira u haina mioi kharana call tawraklami madugi matungina angang sing asi water park ta puraga sanahange khalingaida angang sing asina kongjang asi changsinduna leirambani relief camp asida laktuna yengpada mioi taruk asi tekta kaidana Thadokpirak fauba chak charoi Haiduna Angang ahum Chara Henduna Leiramme oiramliba phibam aduki matek thamoi sokningai gi masakni maramaduna KUKI KHUTLAI PAIBA SINGNA ANGAंग ahum yauna mioi taruk Phajinkhiba asi atuba matamda Tekta Kaidana Thadokpirak haina so mahakna makha tana phongdorakli Angang singsi koi hengang gi water park ma sanga gi bakui phibam lemdo aduda loinamak la biru enjoy ta hun biru lawana hai aina adu harappa jaina angang singsi pusira na ise smai khalla kan jaisa moi se saksa de hai angang mar ji ai ham da khudang tai moi angang hum se saksa de hai kai dino moi ji skun du su moi slogan la yo bazame koi ngasi gi ni saksa roi pare nong saksa roi ai moi angang hum se saksa de sigi ngasi ji na ko tawri SKUKI na ko tawri singchina phajaliba angang singchi thadoktragadi moi si saksaroi hai moi si smaina sada ko ai koi chindren de gi na ko kenta lang de ngasi sine am ai tabun amane na do tawdeya da na moi gi moi na moi tabun me am si sim damti me am da message ma sarkar gi site sim tang yo bira angang singchi na khalli ko moi na noi ta na le si sim tang gi phungdo ke na ko press media sa ko ngasi ko